State asigi tongan mafam singda Kaang digi sandok palaina dengue gi case kaya thengnariba asigi yenglaga miyamna cheksin thaurang lokhananaba health services ki Maikei-Dagi Khanghallakli health services ki director Dr. Chambo Gonbai gi Maikei-Dagi phongdo rakibada yariba makai Kaang na chiktanaba miyamna khudang sangba furit litpaga loinana achonba khongrau setuna hakchangbu kupsinbiu Nungthil gi Matam-Da mosquito repellents coil natraga electric vapor mat sing sizinaduna Kaang tanthoknaba hotnabiu Aedes hariba Kaang makhal asi Nungthil gi Matam-Da miyuibida chikpada dengue santokanba oiri maramaduna ahal oiraba miyuising amasung angangsing Nungthil gi Matam-Da pothaba matamda kangkhal khanbiu hairi amaromda chayol amada dry day pangthoktuna sizinnadraba ising tungsinduna leiba yaba patra sing ningthina loishinbiu tasinbiu ising yawba patra sing ningthina makum kupigadabani makum kuptana thamba ising su chayol amada amuktangdi sindok pigadabani hairiba sing asi miyamda Khanghallakli dengue laina dagi ngak thoknana ba health services ki Maikei-Dagi lokhalakli ba cheksin tawrang sing miyamna saruk yabaga loinana laina asi hena sandok tanaba punna hona minasi hainasu apil tawrakli